Miang Tabiri Simutaram Uchari, Nasimaru Pauda. Manipur government ka JCILPS ki Miosigayana Kiba Wafam December Taramanga Paubi Manunda Tabako Onto Trabadi, Matang in the Mitagi, Miam Galoina, Makata Kongjang, JCILPS Tajang Silagani Heidi. Ufun Marakta Telaga Tamba Achata Yon from the Health Department at Java the Hakchang Sungai Oja Habagi FSSAI certificate Pirabat Tinglari. Amadi State Cabinet na Disturbed Area Status Jahi Amasangdo Libasi Upspy Yokatuna Lamdam Asigi Miamu Wakalgi Award Anay Tawbani Heidi. Mapung Pau Pizari ILP amadi ate demand sing matangda hokibo August kumanga da Manipur government amadi JCILPS ki myoisiga yana kibo wafam December taramanga fawbu manungda tabakto onthok tabadi mathangi numitagi miyam galoina na makata ba khongjang JCILPS sajang silagani hari Sega Road Kwarapam Lekai de Leba Joint Committee Office the Pangtopa Pau Mipamada Convener in Charge Case Ratana Fundoki Bada Chief Minister, Home Minister, Chief Secretary na Chingbada Bill Hungi Matangda Yanaki Bamadi Atay Hiram Singh Tabakto Ontong Nanaba Ngasi Chero Lama Pisinkre ILP Matangda Yanaki Wafam Singh Numit Chamani Farabasu Tabak Amata Taudre India ki President ki Ayabalong Naba Taba Kaktana Aroibu Obi Yaroi Makata na Takshinduna Miamgi Apamba Fangna Bohonagadabani English Machamapa Marifugi July Kunitoida MSU Amadi M-Scope ka Yanakibasing Tabakto Ontokadabani Manipur State Pollution Commission Lingduna Mito Block Taragi Matakta Ladiba Asigi White Paper Putokadabani Land Reform Commission Amasemduna Chingtam Nushi Chanana Ladina Bohonagadabani ILP Ihoda Asopan Nakraba Mui Janigi Matakta Hakshangi Fibam Suan Kibasingi Daita Sarkar Asina Oigadabani Ratana Makataraduna Assembly na pass Tokraba Bill Ahungi Matangda Ministry of Home Affairs na Lamdamasigi Civil Society Miyam Amadi Government ki Aningba Apambalo Kini Haba Wafam Art Tokte Assembly na pass Tokraba Bill President the Laikrabani na Home Affairs ki Matokta de Home Affairs na Fondora Liba Wafam Asina Bill Ahungi Mayokta Chingi Mafam Singda Irang Haura Libasi Makoigi Oiba Aron Bakuzin Tarang Yaurobra Habagi Chingnabale Haiki Agakita Kunama pass of the bill Dugimanda Bildu dimamda inaba poini aduga level point kramadi koi bilda mai le daba government tawda ba taw mai amal yawe point sing aduga mu koi gi chedam gi tangwan bill pass om tunda government ga ko ga government unar kan da koi egi mena magam ne aduna lehuri ba koi gi egi mena ani asida bill pass ba dam mai na ba potu natabada government Tabu Tababa Mayam Yauri, Hibasing a sea, Tankumadi Paragadi, Aski, Nasigatana, Nimitsaman is correct. Nimitsaman is here in the Gomiasina, Hiba, Bill Bastobanata, Toba, Pointing a sea, Tabata, Tabu, Kandakoi, Hibasing a sea, Tabaton Tonaba, the Hopa Honobadana, Dylan, Beer and the way, the ultimate Pibani. Ultimately, Asiki Matamsi and the December Tangramani, Simunda, I will be ultimately points in sack. When I took the look at the Butagadi next day, Hogi, December Tangta to get Hogi, Nomiamna, to mean that Hogi on the home to open selections in the Holokana, Ultimatoma for the Sipisan. Uful Marakta Telaga Tamba Achata Yon from the Health Department na Java the Hakchang Songa Oidre Habagi FSSAI certificate Pirambat Tenari Masi Matanta Paudam Ama. Ufun Marakta Makum Kuptana Tamba Asatak Savana Afabu Oiri have some new air and Kanara from the Adobo Manipur Lenga Health Department Makadale Food Safety and Standard Wing give Taupu Sinati Kandarabra Haina Hangarabri. Wang Ase Hangwa Libasi Manipuri Mayon Oriba. Haramang Kaitenda Hang Libo Hotian Ayamba Loisang Asina Sab Takoda Haksang Soningai Oidre Having Food Safety and Standard Authority of India Samna Fas High Certificate Haina Kanarvasak Taxi Amapiri Loisang Asina Hotian Natan Lambi in Nakanda Naplaga Hangwa Satak Trion Pump Pau the Pisili Pasai Certificate Fiber Hotian Ayamba Tongwa Takpa Amasum Tamagi Patapang Satri Fongfong Uneri Tawang Asina Health Department Devanda Pamnaga Certificate Peter Rahina Mike Kati Hanarpani Hiram Asigi Matang Rimski Physiology Department Associate Professor Dr. Yankong Govindan of Fongdorpada Certificate Pirga Matokram Tabak Tori Haine Yang Shindrabati Certificate PV 1 to 8 Department Yang Section Hiram Asida Tabak Tawatangai Fati Hierarchy
इवन अखोई मी लमददी चेक तवे पोतो कमा योली केनो तो सर्टिफिकेट एम पीरगा ngasai पैकेजिंग फरमदबा खपत तवा दगी तो बोरगदी आठम थोक्रेबा दुमाइना केनो यावे हाइसो sometimes plastic kuma kari masi magi leakage kuma kari mala ko pokale di dust particles micron micron ne kupani na kuma how the falling adana adum changbai chance dum ne no kuma Govindana makhatana phongdropada khwaramang kai thengi iram khonglam ayam makhung kuptabana maram oraga apum asamrakta kokpa mahik marum kaya ufunda yarapo yabi oithokpa lei asigumba mahik sing asine thibong thiringi anaba kaya pohol pu yai anaba sing asi khak natana tv fawa sandropo yabi akiba lei harakhi tv bawa koi tuberculosis kaligara bawa sometimes tv ki mahik sing thina kan le ko na acid ka bawa ini hai ni moisi nasai phun ni se phun ne semena kata bum le je phun le je chahi ka hin le hai ni nasai acha pot ni le du TV kena mo hitu su yaw la intestinal TV kena so tum thum chum la TV to su ni ya hai no de ana the warm consumption the chronic disease the malnutrition jabada machi da machi cha ra su kenta machi ya miyamna senting na sanariba asa athakasi laina laithung poksar gi haina sabdi kanana su yoram loi miyam bo hoksang phana thamna bo hotnariba loisang singna puksen sengna hotna tangai fadab leire habisi mai na tara wa phomni ISTV pawgedam nanago loina na ningthakungum sana jaw mitai imphal State Cabinet na Disturb Area Status chahi ama sangdoliba si abspayo kutuna lamdam asigi miyam bu wakal gi award anai tawbani masida miyam puna lawmina bagi tangai fadaba leide haina abspagi chetheng fanglaba imungi mihut sina phongdoli Manipur Voluntary Health Association ye conference hall da pangthaba namit tara tarukni gi gender based violence campaign gi mayukta junction ba thoramda wafam sigasi phongdona kibani Thoramasida Priyadarshini Gangti, Ward ki Secretary Sobita Mangsatabam, Psychologist Case Ramkanta, Advocate Nandu Susaryaki. Aspana so alaba imungi miyoi kyana lamdamasida ek asina miyoi kyagi punsi tamangamdre tangdu leita daba wakalna mipum khudimak siba ngaiduna leiri ek asina piba kanabadagi piriba chethengna hedi masi chatnaba yadrabani khanglabasu lauthok tana lehaliba asi arama khongthangni phongdonaki Sobita Mangsatabamna Sarmilabu masa matomta sizanaba honai haina maral pisinduna matam sangna fajinduna thamba asimak miyoi bagi hak matpani haiki Priyadarshini Gangtena ngasigi mirol na lakadarba mirol da afaba tangdulay taba kunay ama piramba haibasi tangay fadi Aspana soaliba kaya ningsingbana mikop kuding asibaga pangkak oina hingli masina afaba purapang ngamloy pomnama asi abspagi marumda thoklibani khanglabasu government na disturb area status chahi ama muk sangdokhiba asi abspa yokhatuna thambani haiki Manipur di huziki conflict prone area oibanina aduga abspa thamjalle asina maram oidana akoida nong bagi wakalon ke apiragasu kaya ma tawgasu hene henjala is karigino masi abspagi negative impact human rights ki wakalon se phajana moise curriculum da text da syllabus da happy duna haying tungda lakadoriba MLA bu oigera akoi police officer oigera lebak ning bagi lambi da sathabigera karai kaida satkadorino asumba wakalon si adum sakragadi khatang di bhagadran khale Senja Thumzagi Changwang Khalakliba asi thingnanabagi damak semkiba Manipur Lok Ayuktagi chairperson amadi member ani haptuna thabak hawanbi naba Manipur High Court PIL thaduna wakakhre Yengopam Priyo Kumar na petitioner oidura thakiba PIL asida Manipur High Court ki Chief Justice Lakshmi Kanta Mahapatra amadi Justice N Koteshwar anigi double bench na chayol nipagi manungda affidavit pikhalang naba Manipur government ta khangankre Iramasiga mari lainana Jairab Court Complex ta pangthoba pagun mifam amada petitioner gi counsel advocate Khaidam Manina India gi oina lokpal amadi lok ayukta ek ingnisani taramadi January 3 gi chanaba hawkhre ek asigi makhada India gi state khudimakta su ek semduna chanagadabani haibadagi Manipur gi su lok ayukta ek ingnisani taramadi semkhre adubu chahi ama helaba fauba thabak oina pangthok tabadagi PIL asi thabani sarkar na su ek asi athuba matamda chanahanbiu haiki लोग आयुक्त एक चलना हलो एनफोर्स होगी बसु कुइरे अदु अलगदी लोग आयुक्त लिंखले सरकार ना लिंखना बहना नबा
aduga chairperson ama adigi member ani ase khanna ba sarkar na tokum tohlu haidna the High Court of Manipur da ngasi tharaba matuna ngasi motion tawhe Honorable Chief Justice Lakshmikant Mahapatra amasung Justice N Kotesor Singh anina saba division bench amada yan hanba item moina haiba cases lokatana malilina ba sarkar gi authority da notice issue tawhe madugi pakum pirak na ba returnable there check several nipan piga National amadi international gi scholar amadi scientist sing Manipur da lakpada kanaba gyan sing lahoduna institution sing hen fagana bahona si haiduna education minister Moranthem Okendra na fundokre ngasi NIT Manipur gi Department of Basic Sciences and Humanity na sinduna Langol da leba institute asida pangthopa international conference da minister na wafamasi fundokibani Emerging Trend in Science and Engineering Research haiba hiram da pangthopa conference aduda Works Minister K. Ratan Kumar NIT Manipur gi Director S. Virendra amadi University of Florida gi Professor V.C. Harirao Susaruyaki Moirangthem Okendra na makata na fondokibada lamdam asida Science and Engineering gi thak asi hena wangkhat hanbada asiguma conference pangthokpa asina achobo mateng piragani Hogala libam Harry Sinda akang ahi singi gyan sing takpiduna lamjing ba mathau tai national amadi international gi thakta leriba scholar amadi scientist singna Manipur da lakpa matamda sarkar gi maikaidagi mapung fa ba cooperation pigani haiki Most of reputed scholars from abroad or even within the country are reluctant to come to this remote part of the country due to our remote location and unfortunate law and order problems. I can assure all international participants of the full support of NIT Manipur and the state government of Manipur that you will find the people of Manipur as worthy partner and the state of Manipur as a good place to start any of your activities. We are lacking mostly because we lack the opportunity, but given a good opportunity, Manipur can prove to be an energetic, vibrant and active partner to any of the venture that are intended for the welfare of our people. Director S. Virendra na Ek is policy lakpada NIT Manipur asi mapalebak singe ahanba Science and Engineering Institute ama oigadori hauzik mahiroi kaya mapalgi company da thabak tawba yauri haiki Minister Ratan Kumar na phongdokibada NIT Manipur na Northeast State singe masing yamlaba mahiroi kaya entrepreneur ama ohenduna awonba purokliba asi yamna afaba khongthangni haiki Science amadi Humanity gi thak hena fagathananaba Bharat Sarkar amadi Manipur Sarkar na pakhapa yaba thabak sing pakhali phongdoki By NIT Manipur is certainly a welcome event. It is learned that many eminent researchers and scientists from institutes like University Stanford, USA, University of Maryland, NASA Goddard Space Flight Center, etc. are attending this conference. Hokiba November Kumapanda Somdal Village da IED Pokai ke haiba asi aran bani haina Somdan Village Authority na khangalakli maphamadu da install tawba maigi transformer ama pokai bagi makol kunja sing na tanaki hiramasi mari lenana Ukrul District ke SP amadi Taloi Village da leiba Assam Rifles ke kambu laktuna yengsinki masida bom pokai bagi kudam amata phangkhiba leite haina Somdal Village Authority na makata na phungdorali pawi marathana tema break amata break matung da taram uchari Swaz Bharat Mission ki makada Kairao Kendra ki manung da leiba Kairao Makting Gram Panchayat ki oina yumthong khuding da sanitary latrine chada humfu hena sakre haina report pikrabasu hauji fawda chada marfudara ki changda sanitary latrine leitre masida mari leinaba authority na miyeng changbi dana leide haina Kairao Kendra Minority Development Organization ki miyusingna phungdongrali Imphal East ki manung channel leriba mafam asida sanitary latrine chada humfu saba loire haina pradhana Imphal East DC da report submit tawkibani masida chingnaba lebadagi MI Khan luchingba organization gi milsingna survey tawbadagi yumthong ayamada latrine sadaba thengnarakpani MI Khan phongdokibada PHED amadi pradhan yauba mifam pangthotuna khanaraga hojik tha nipan rom suraklaba fawda hiram asida miyeng changbide aranba survey asi chumthopagi mahuta namsinduna lehenana bhonari mari lenaba authority nam yeng changbiu haike isan giba thani palom hen gre
अदुबो मरी लेनबदी पामेना चुमथोकपनि हाइदना अनौब लिस्ट अमा थोलखी हाइरिबा अनौब लिस्ट अदुसु अदुमक चामदा 30% हेन्ना लालगा लेरंबा थेंगनबदगी हाइरिबसि सरकारना मतम चाना पाइखत पिरबदी प्रजासिंग अवाट पसे खरदो अरसु मेंखतकनी ngarang nubidang sakhangdabasina wangkai mayum lekta leiba High Secondary School da bom nang siduna pokai halambagi thawongbu matungda amu hana tawbiganu haina school gi chairman W Sana Hanbina ISTV News da phongdorli mahana makhata na phongdorpada mamangdasu school asida bom pokai kre kanana karigidamak asiguma thong chatharibanu haiba khangbangamdri pendaba leirabasu wari watai sanaduna waroisin purana bohonasi school da sale gi demand kanagumba loop amatana taropa leiti haiki ana kharan ngai na gida bahai dare kano mamang sehida sadar khar hapiram ni ko oja kharana marang chadana moina hongdo hongjin tawraga che sang ta yaudam pusala bahai dare duna maram moiraga thagaluba matamda kano na guhati office room dagi yaraktaba maram moiraga akoi da yekna boina u bahai dare Haukiba Memory da Manipur Sakana Chandal District ki Haipkakpopi Mission Blind School ki Authority amadi Student Union da thazaba pikibasing thabakta onthoraktababu yaningdaba phongdoktuna Imphal Morelambi da December 13 ki ahing nuyai dagi December 9 gi ahing nuyai fauba general strike tawragani hari panbe yapadi Sarkarna school asi full fledged oinaba thazaba pikibani hari PMGSY की मखादा चिंगी डिस्ट्रिक्ट सिंह दा पाइखत पर चाखवा थोरांगी थबक सिंह अमना अमदा केस तोक्शिन बदगी थिंथाले हाइना रूरल डेवलपमेंट एंड पंचायती राज के मिनिस्टर फ्रांसिस ngaजोकपना फोंदोक्रे वाफम सिंह रंग उखरुल डिस्ट्रिक्ट के तोंगा तोंगा बा मफम सिंह दा पाइखलिबा थबक थोरम सिंह यंगशिनबदा फोंदोखिबनी हिरमसगी बतांगदा पाउदम अमा PMGSY की मखादा सिंह डिस्ट्रिक्ट सिंह पाइखलेबा थबक थोरम सिंह दा अमना अमदा केस तोक्शिन बदगी आयत पापन बथोकले हाइना रूरल डेवलपमेंट पंचायती राज मिनिस्टर फ्रांसिस ngaजोकपना फोंदोखरे वाफम सिंह रंग उखरुल डिस्ट्रिक्ट के तोंगा मफम दा PMGSY की मखादा पाइखलेबा थबक थोरम सिंह यंखिनबगी खोंक्रित फोंदोखिबनी खोंक्रित अदुदा मणिपुर स्टेट रूरल रोड डेवलपमेंट एजेंसी की चीफ इंजीनियर एन बाबूचान AC ब्रजेंद्रो अमदी अतै ऑफिशियल क्या सुसर उयाखी ngaraang ki khongchat aduda toloi lam khai dagi lamnan phawbagi kilometer 35 sabagi nongna kating tawba lami sing yangchen gi khongchat aduda mafum aduda leiriba miyoi singda maruina chakot thorangi thabak paigat pada ayat pa apan pibi dana ba appeal tawki quality dikra tampak na quality hele chingi mina quality handai asida kesu tawbiba amuka lambi changbada engineer bu changhan gini changhan lo haiba ama aduga aigi kundi mi atopna su hallo haiba ani atopna kanasu asida changda su yare monitor tawdu su yare haina engineer sing changba kire ba asi tawbi gino adu kungi mina su engineer sing na cha pi thakpa nataga na kra thiambada adu chapa yaroi lambi de ko di chap chan tawdamni hojik lepak se maka ta ba se line chap chana ko PMGSY di ko di once ko na quality di maintain tawdaba aduga distance maintain tawdaba quality yaudaba ko bil piro khongchat aduda tuloi dagi ngaimu fawgi kilometer 35 samagi lambi du kaktana lerambada mai hongna sauki mafum adu leramba khongi khunja sing amadi khulgining thosuda karigidamak lambi si seman dribano sema matamda nakoisu cooperation bigidamni haina minister na phongdolamki kungi mina dai puraba ko shugani kunbi bina dai putaba kaktat kagani lamang tonba natina ko tungda toloida mafum adu ki praja sing amadi thangnaba khun ngaimu gi khunja singna makbu okpagi thoromum su pangthoki khunja sing mai ke degi angamba khudol pot kya su laliba myo sing adu kulot tamki thoromatu wangal duna chief engineer and babuchana hairiba toloidagi ngaimu tabagi kilometer 3 sangba lambi si chahi ani gi manung loshin gadabana mahum maslai ba praja singna mateng pangbiu loinena agency ki side ke angamba thak talambi si athu matam daloshina ba honagani loinena black top su togni haibagi thajaba peramki masi tha kumari gi manungda kari ma hindren sai ta ring asai contractor gi case to ba naharon sing gi apamba odagi kanau mai apamba mayam sina disrupt to dragadi koi lambi si yam thun pigani North East Sagaliba Raz Medicity ge anuba building asibu but thokpham ni haiduna mioi ahumna tongan bu photo namduna Facebook ta thagatuna miyam da kihilambagi dabak mioi ahum adu ngasi fare farab mioi singadudi basu limbu chei kunmapan apokpa hari limbu minuthong CDO complex manaktagini atopa mana Rajesh Tamang apokpa laikhidraba Ludrit Tamang maksu CDO complex manaktagini ahum subamiyo eduna Sidar Gurung apokpa Sarju Gurung Kekrupat
North AOC Manakagini. Makoi Ahum Raz Medicity की मियोइसिंग फागलबा मतुंग मखोइना सिजनरब तोंगान तोंगान फोटो सिंगसु पाउमी सिंग उतके आइन की मतुंगिना मखोइ थबक लोखटप याब्रा हाइबदु येंखिगनि हाइरि सोशल मीडिया दा अखोइ हॉस्पिटल से मिंग चथीनबगी दमकता गोस की पिक्चर अमा अखोइ हुजी प्लान तोरिबा एक्सपांड तौननबगी दमकता प्लान तोरिबा आईसीयू की फ्लोर दा फोटो कैप्चर अतोपा Google segi lokthokpa image ama ghost ki picture ama hapselaga hospital si banam sinabagi do honabasi hospital segi do yam laibak thibani loina na kaino kan hospital segi hojik image ama competitive stage oibina image am semgalak pasida sigum laba image si tugaina magi do makta honarakpani haibagi koida yam nuai tabam paujai maram aduna sigum ba tawriba accusing sibu matungda tawbidana ba apilsu tawjage aduga loina sigum ba tawbadagi hoida leiriba nai tariba staff nupi masang agani nurse hoina nai da police sina patient ki seba to matamda yamna song akai ba kya amasu koi to thwe aduna sigumba yamna kano do ba socialize oi ba sigumba posi matungda to widana ba dama haijage Hayeng pangtokadoriba World Disabled Day gi mangoinana mongsangai mele kaidaleba Custom Division Imphal gi staff o Mahanandana mahaki apokpi oinam ongbi chawbu debi gi mingda All Manipur Mentally Handicapped Welfare Organization chalaiba BB Paul Mental Development Home mongsangai da kambal hufu amadi acha thakaya mateng pangkre Mateng pangmugi thoramadada mongsangai gram panchayat ke pradhan Hawaibam Prem Kanta amadi organization gi secretary Y B Chaupi susarya ke organization ki secretary Y B Chawina Bharat Sangvidhan ki matung ina mentally handicapped persons sing state ki sarkar na masakang biduna makoi ki phangpham thokpa hak sing phangana na baharabasu Manipur sarkar ki mari lenaba department sing na PB dana lady thabak changmada chada ahum reserve tawbagi wafam chanadri haba wafam sing phongdoke Hauji ga iba miyo sing je si khra sa no pare moi si raga gungda mu po ro ra haba Ano nyo bezati nyo bezagat haiba sina lai makai di makoi ja koi irakta dum poko gani adum yawa gani aduna palio sarkana long term plan of the state policy se siem bagi apamba parent body na lai Mga Suba State Seva Samiti Manipuri Film Award English ni Tarataro Yantopagi Thorom Matang Chahi gi January gi Taratarita Kaksin Kulen Ibudo Kamlang Ba Laikol da Pangtolagani Lamfel da Leba Film Forum gi Office da Pangtopa Pawin mi Pamamada Manayan Tokadoriba Thorom Asigi Director Y Nilachandrana Film Award asi State Seva Samiti Manipur Amadi Film Forum Manipur ga Kusamna Duna Kanglup Kun Kaidoktuna Mana Pigadabani Jay Kudingi Lifetime Achievement Award Film Amadi Sumang Liladagi Amamam Kangatuna Piramba Adu Handak Chahidagi Jagoi Gilam the Su Hapchinduna Mui Humda Mana Piragani Haike Film Forum gi Chairman L Sujakanta Sarmana Award Asigi Damak Censor Certificate Lauraga English ni Taramanga gi January Amadagi December Kuntra Mathoi Fawi Manungda LOL Amada Hekta Putopa Digital Feature Film Amadi Video Film Singna Saruk Yabi Yagani Akupa Marol Mini Sankarda Leba Forum gi Officer Laktuna Khangbiu Haina Phongdoraki Akhushnigi state award amaga pangaga sakhragadi national competition da international gi competition da kitang consider phangbi yai khoi phangat bibagi room da chawna phangani abagi pandam da su award si golden jubilee su tare loina na sidigi award ama program competition ya ba jida magun kitang khelu do madu da su kitang akhoi award sing ngan bagi pandam da thamje Lilong Harabi Awang Lakai Tera Makong Upper Primary School da Angi Wamada Bahri Sindaki admission fee ka hena lauri tha asigi tang tara fau bi manung da loksin kiba fee Mahiri Sinda Handok Trabadi akan ba mi yeng chang nagani hana Pangal Students Organization PSO na hata da pau mi pam pangtokre pau mi pam da school asigi Mahiri Sinda School Authority na class 1 dagi 3 fau da admission fee lupa chatret class 4 dagi 5 fau ba lupa chanipala madi class 6 dagi 8 fau da lupa chama pallawi admission fee pi da bagi damak Mahiri manga Kya Thandre midday meal su abukak pijaraga cheng kg ani Mahiri Sinda yentok laga losin kre bakoi bu parikya thaba yahan biu haiki organization asiki president MA Wakil Asarina Mahiri Sinda gi RTE khongau naraga laukiba feesing asi tang tara faubi manungda handokadabani parikya than kidaba Mahiri Singi daba akhanaba parikya pangtokadabani midday meal gi matang da su education department na yengsingadabani karigumba matam asigi manungda fee handok trabadi Mahiri lub asina akan mamiyeng changlagani hana phungdoki Class 1 dagi 3 bawa lupa straight 4 to 6 bawa lupa sanipan 6 to 8 bawa lupa sama panai na tengkang 9 lower mi bawa sahaja lag liba tang tara sepogi manung da angang singgi guardian sing amade angang sing da handuk ta batar gadi school la sigi
मथक्ता अकन बे एक्शन पीएसओ ना लौखट के ने हैबसिमा थमजरी हंदक पांथोकदरबा म्युनिसिपल अमदी नगर पंचायत मिखलदा सेलना मियाम की वोट थादबगी राइट लेगे लाखोसिंग पदा तमिदुना मियाम की थबक तौगदबा मतिक चाबा मियुट खनसियाना जेडीयू की प्रेसिडेंट एम तोमिना फोंदोली बाबूपरादा लेबा पार्टी के ऑफिस ता पांथोपा पावी मिफम अमदा तोमिना मखा तारदुना चिंगदा इलेक्शन की महुत्ता सिलेक्शन तौदुना लेरे तमदना एकोगी वोट थादबगी राइट सेल गमंतिक नबना अफबा मिहुट खनबा ngamdre मरमसिना मियाम के खनबा अफबा लेंगा लेतबनी हाइखी पैसा तिंगबा अदुगुम्बा इलेक्शन ओहंदना मियाम के मिहुत खनबदो मदु ओहिंजे हाइबसे मसी हंदकी लाकदोरिबा म्युनिसिपल काउंसिल तोंगान तोंगानबा तारागा निपान अमदि तोंगान तोंगानबा नगर पंचायत निपान की इलेक्शन असिदगी अखोय यूटर्न लो लमफेल की एसडीओ ना नवंबर तांग कुमापन थोकिबा हुकुम अमगी मतुंग इना ngasi खागेमपली लंबी की ड्रेन अमदि सोरोक सोकना होटल अमदि दुकान फमजिंबसिंग तकथोखरे मरी लेनबा अथॉरिटी सिंदगी फंगबा पाव मतुंग इना पब्लिक रोता मियामदा अपन पीरिबा मफम असिदा हांगलिबा दुकान अमदि होटल सिंग असि मसा मसाना नवंबर तांग कुंट्रा फावी मनुंगदा सिदोनबा ऑर्डर अमा थोखरबनी हारी ngasi की इविक्शन अदुदा सिंगजमे ओसिना प्रोटेक्शन पीकी इम्फाल इसकी मनुंग चनलेबा कैराउ मतुंग प्राइमरी हेल्थ सेंटर की मिंगदा मियोय खरना लौतुनरगा थबक शुदना से लौथोखरे आइना ऑल राउंड डेवलपमेंट ऑर्गेनाइजेशन कैराउ मतुंग मखालेकाना फुंदरोले थबक शुदना लुपा लाख मंगारो लोन लौथोखरे मसिदा हेल्थ डिपार्टमेंट की मरी लेनबा अथॉरिटी ने यंगसिंबियु आइरी मरथना तेम ब्रेक अममु ब्रेक मतुंगदा मुकाना तरामनुचरी जिन फिल्म प्रोडक्शन की बैनर मखादा नौनो पुथोकदबा मणिपुरी फीचर फिल्म इचे तंफागी एफथौनी थरम ngasi इम्फाल होटल द पांथोखरे थरमदुदा सीआई कॉलेज बिष्णुपुर की प्रिंसिपल एल मोहेंद्र फिल्म फोरम मणिपुर की चेयरमैन एल सूर्यकांता अमसुंग फिल्म एक्टिविस्ट नरेंद्र निंगोबना थरमपुसिंग ओइखे फिल्म की स्टोरी स्क्रीन प्ले अमसुंग डायरेक्टर ना बीस गुप्ता लाइस्रमनी फिल्म की प्रोड्यूसर ना निपेननी फिल्म सिदा गोकुल तोंथोय भला अमदी अतै मसकनाबा आर्टिस्ट क्याना सरुयारी बीस गुप्ता लाइसमना फिल्म सिदा सरुयारीबा मियोय पुमनमकना चप मानबा खोंगफमदा लेमिनरबदी माइ सोइदन पाकनी हाइखे संगनारबा फिल्म मेकर पी प्रफुलोना मणिपुरी फिल्म की ओरिबा थाक असि पुन्ना यंगसिनमिनबा मथौ तारे हौजिक पुथोलिबा फिल्म मयाम असि तसेंगना फिल्म की असेंगबा महाउदु पीबा ngamlabra हाइबसि हंगनिंगाय ओइरे हाइखे फिल्म होबनि बादि पुथोले ताबदि दिमिंगाय but quality le raba koi ai man sikakta da ai koi lamjam sikakta da lejai ba just mongoloi pori ba koi khara madusu manipuri wang lan mang da film pori ba within this state leminari ba community tuan ba ai koi na mayam na support hai ba mayam na koi film sing na pratap to kis da la yeng bra ba usada la yeng bra kali no atudi ai koi aesthetic am wat da to go mam le कैबिनेट सुगनु एसडीसी सर्कल सेमना बलौखिबा वारेप अयपलेते अदुबु चिंगी खुल अहोम सर्कल असिदा हापचिनबा यारो हायना चांदेल गे एमएलए विक्टर नुंगना फोंदोले चिंगी खुल सिंगाउत्रबदी सुगनु एसडीसी सर्कल सेम्बो ओइथोक्त्रबदी कैबिनेट की वारेप असि खुदकता हंदोकदबनी हारी चांदेल सब डिवीजन अमसुंग चकपी कारोंग सब डिवीजन की मनंगदा लेरिबा खुल सिंग नौना सेमगदरिबा एसडीसी सुगनु सर्कल दगी लौथोकदबनी हायना राज्य सभा की एमपी ओइरबा बीडी बेरिंगनसु फोंदोले गवर्नमेंट लाली खंगना खंगना असोइबा अरानबा कया मखाताना तौबा सि लाइबक थीबनी असोइबा अरानबा सि चुमथोक्त्रबदी सुगनु एसडीसी सर्कल हांगतोलोइदबनी चिंगी खुल सिंग यावरिबा सि हाना चुमथोकदबनी नत्रबदी कोर्ट सिंगनारपा याय हाइरी ट्राइबल न खुंदाबा खुल अहोम सुगनु एसडीसी सर्कल दा हापशिनदनबा कैबिनेट न लौखिबा वारेप खुदकता हंदोकनबा चांदेल की डिस्ट्रिक्ट काउंसिल की मेंबर अहोमना दाबी तौरी चांदेल दा ngasi पांगथोपा पाव मिफमदा मेंबर तोनसिंग विलिंगसना सुगनु एसडीसी सर्कल हांगदोपा तरामना ओई अदुबु चकपिकारोंग एसडीसी की मखादा लेरिबा तौपोपी खुलबु नौना हांगदोरिबा एसडीसी सर्कल दा हापचिनबा अरानबा खोंथांगनी डिसीजन असि अथुबा मतमना होंदोकदबनी गवर्नमेंटना मसी हंदोक्तबा तारबदी डिस्ट्रिक्ट असिदा चरांगनबा फिबम अमा लापा याय हाइरी लीगल सर्विसेज अथॉरिटी चांदेल डिस्ट्रिक्ट अमदी ऑल मणिपुर नुपी मरुम नसिना वर्ल्ड एड्स डे गा मरी लेना ngarang मणिपुरी मुस्लिम काउंसिल मोरेगी हॉल दा लीगल अवेयरनेस थौरम अमा पांथोखरे थौरम असिदा सीजीएम एन सोनी कुमार नुपी मरुकी प्रेसिडेंट एम सखी सुसर याके तोंगान तोंगान बा रिसोर्स पर्सन सिना एचआईवी अमसुंग एड्स डोमेस्टिक वायलेंस की मतंगदा वांगांखी कांचीपुर हैजिगांगदा ngarang hausi sanaba khutpu ama singjamai osina achouba thodang loduna thingduna poche kaya fagatkhibbu ipaki maikaidagi thagatpa phondoli mafam aduda hausi sille haina mairi singi mama mapana ipakta pau pirapadagi singjamai osida pau piraba matung osina achouba thodang loduna fagatkhibani hairi
NI Publications Sagolban Naurem Thong Kumantem Lekai na putopa Nauroibam Indramani na iba Poire Nat ki wareng amadi Pudin Mingtuan Balarik ani Manipur Press Tapta Fongkre Tharomasida Kasamthong Kendragi MLA Laisom Ibomcha Manipur Sahidya Parisad ki President TS Tombi Myanmar dagi ke Sundar Gopal Jain Dance Manipur Academy ki Director L Upendra Sharma Writers Forum ki President Lamabam Biramani Susaruk Yake Imphal East Police Commando amasung tarataruk suba Assam Rifles ke apunba kangbu amana mamang thagi kuntrada pukaw na haruk makalakai dagi URF ki liaison officer ne haiba myo ama fare hari police ki PRO ki cherol amana fagalaba myo asigi maming Naurem Nageshwar chahi nifu apopa lekidraba tomba pukaw na haruk makalakai dagi ni amaromda Imphal West Police Commando na ngarang KCP Noyon ki active member ama Kagempali huidrom lekai dagi fare hari faraba myo asigi maming aribam inaw chahi nifu gataru apopa lal mani kawi hari hauzik sanabagi pau Masigi sanabagi pauda November ki tang kumanga tagi kuntra fauba Mumbai da leba Kalidas Sports Complex da pangto ki ba ni suba World Martial Arts Games da Sub Junior Jit Kundo masana da Uripo polem lekai dagi arubam tradition na gold medal lawrole mahak Uripo ta leba Heritage Convent da class 5 tamliba mahiroi ni November tang tara tarutagi tara tare fauba New Delhi ki Talkatora Indo Stadium da pangto ki ba konipan suba Sub Junior Jit Kundo Championship ta su gold medal lokhibani All Manipur Football Association Amphana Sinba Kuntari Suba Junior Boys Inter-District Football Tournament ke anuba fixture thokre hayang ahanba semi-final da DFA Thawal amsung DSA Sada Hills amasung ani suba semi-final oina DSA Bisnupur amsung Imphal West District Football Association ga sanaragani match ani asidagi maipalaba team ani na tha asigi taruke ayuta final da thenaragani Orissa ki Konong Bhubaneswar da December tang ahum dagi taruk fauba pangthok doriba taramapan suba Junior Boys and Girls Nation Sepak Takraw Championship da Manipur ki mahut sinduna saruk yaruga daba nupa sanaroi taranithoi amadi nupi sanaroi taranithoi yauna official taruk ngasi Imphal thadokre team asigi manager na G Brioberta S Robi Kumar team coach na TS Manibala Devi AK Sanathoi Kes Keso K Kiranjina Oiri National Sepak Takraw Championship asida Manipur na mai pakane haibagi chawna thazaba thamde All Manipur Canoeing and Kayaking Association asinduna taruk shuba Manipur State Canoe and Kayaking Championship December 19 dagi Kangla Pakta horagani Association da affiliate Tauba Club District Association singna apiba form da December 10 fawbi manungda ming pikhalang na bakhangali Championship asidagi sanari singgi performance yenglaga National Championship ta saruk yanan magidama khangakani hairi Rajiv Gandhi Khel Abhiyan ki Makhada District Youth Affairs and Sports Tawal na sinduna chahi tarataru makhagi nupa macha amasung nupi macha singi block level sports competition December 8 amasung tarada district level sports competition na December 13 amasung 15 da mini stadium Thawal ki ningomamda pangtolagani Group 1 da athletics taekwondo volleyball Group 2 da football judo weightlifting Group 3 da archery handball Group 4 da boxing amadi Group 5 da basketball da ato ehan tanagani hairi Rural Economic Development Organization na sinduna Anishuba State Level Sub Junior Volleyball Tournament laliba December 3 tagi Irong Cheshaba High School Ground da pangtholagani Saruk Yaningba Club Organization singna December 5 fawbi manungda organization gi office da form thazin ba yagani haidi All Kwakta Sports Association na sinduna Mapan Suba Aksa Cup Football Tournament Kwakta Public Ground da December 12 dagi pangtholagani Saruk Yaningba singna December 10 fawbi manungda entry pisilakna ba kangali Senior State Level Sepak Takraw Championship December kundagi kuntare fawba Yas Ground Thawalda pangtholagani Tournament asida saruk yaningba club unit singna entry form December 15 fawbi manungda D was SO office kuman lampakta natraga Yasta pisilakadabani haidi Makatawa sanabagi pau boyai ningthauzamdagi phangbigani Yangkai Mapal Suba Sisi Mitki Ahobo Nimitki Sanakiba Mesta KPSC Kaksingna City FC Sandelbu Maitiba Pikre All Manipur Football Association Sinduna Mapal ki team ahum yauna punna team koma thoina saruk yaduna state asigi yamna lireba amadi state asida natana north east ta khwaidigi soba tournament ama oigadoriba Yangkai Mapal Suba Sar Surasan Singh KCSI CBE Memorial Football Tournament ngasidagi Imphal ki Mapal Kangjibungda haukre Haudobagi Thoramda Minister Ngamthang Haukip Amadi All Manipur Football Association ki President P Ragumani Su Saruk Yaki
ngasi ahoba numiki sanakhiba match da KPSC Kakchingna City FC Chandel bu penalty da maithiba pikhi team animangna apiba matamda goal ani sanaduna draw satpadagi kick from penalty mangna decide tobuda KPSC Kakchingna City FC Chandel bu maithiba pikhibani apiba matamda KPSC Kakchinggi sankhiba goal singadu ngamnairin komna match ki taratruk suba amadi kumanga su minute sankhi City FC Chandel goal ani aduna PR Sungrimna match ki kunthani toi suba amadi yankhimanga suba minute sankhibani kick from penalty marker sankhiba City FC Chandel gi goal ahumadu W Boni NG Konthang amadi PR Sungrimna sankhi KPSC Kakchinggi goal sing aduna Y Gopi ngamnairin kom L Raju amadi KSS Rahulna sanduna match asi KPSC Kakchingna City FC Chandel bu goal taruk mangada maithiba piduna ngasigi match asi mai pakhibani match asi da KPSC Kakchinggi thanaroi T Lukhoi L Raju amadi KSS Rahul da center referee na yellow card piduna warning tokhi ngasi hawdobagi thomga mari lenana All Manipur Football Association gi General Secretary L Ranjit Royna CC Meet ki sanokpa wari miyamda paudongki mai palaba KPSC Kakchinggi coach M Ratanna phongdokhibada ngasi sanakhiba match asida sanaroi singi marakta ahoba khara laiki mathangi match tadi ahoba sing asi kumna nainaduna makhata na practice tawluna mai pangna honagini haiki mamangi champion gani koi sanagadoi ado koi kanoni ngasigi sanariba koi kargasu haitare koi ngasigi sanariba kemo se kitang koi no khalam badu yo phataba arisima arna matang dadi koi madu koi leiba strategy chaba lepaga soidana mai pangna ba amadi pangna adu aho badu menselama honarga ade mai pakpa soina oigani haiba thajiba lei ngasi tournament asigi ahobuni bida sanakhiba match da KPSC Kakchingna City Chandel bu penalty da goal taruk manga da maithei biduna ngasigi match si mai pakhre hayeng nungthil pung ama makhai tabada USA amadi nako nambul mapanga sanaragani ngasi nongmoiba ingasai pau pizari ICAR lamfe patagi phangba pawi matungina ngasigi khwaidagi sakhiba asi degree Celsius kumathoi 10.3 khwaidagi inkibana degree Celsius 9.3 nungshita yabai simangi chang ayukta chada marpudra mathoi nungthildana chada hugataret nongjugi chang millimeter sunya Lesla Kodamaro ba pamuka na pizari Manipur government ka JCILPS ki music ga yana ki wafam December 15 pawbi manungda thabak to onthok trabadi mathangi numitagi miyam ga loina na makata ba khongjang JCILPS na saksilagani hari Oful Marata Telaga Tamba Chata Yonfonda Health Department na Chavada Hakchang Somingai Oidre Habagi FSSAI certificate Pirabat Tenare Amadi State Cabinet na Disturbed Area Status Dahi Ama Sangdoli Basi Absfa Yokatuna Lamdam Asigi Miyabu Wakalgi Award Aray Taubani Hairi ISTV Nupizaba Pau Mata Susanjari Mienta Vidubus Wabukana Kurumjari